Manipur da Khongdararoisira Haina Khalle, Licypriya Kangujam Pawasi, Nasinung Til Fonki Bakanglay Paki Maira Pause, the Gilokwatsavane. Aina Imalevang Manipur Gidamak Sagacharambe Asadi Kayane. Adubu ay amukan Iram da Manipur da Khongdararoisira Khalle Haina. Child environmental activist amawayna. Malem Sinbatung na Sakang Ribi. Angangway Ribi, Manipuri Macha Licypriya Kangujam na Khongdararoisira. Licypriya Kangujam na social media da Thadorok pa post amada Khongdararoisira Livade. Aidi miram da chawjarak labaso kanglay pak asida pokpa ne kanglay pak asida sijage khanna angamba hona duna lakhiba ne adubu ngasidi tayo na re aigi wakhal lalam le kanada suwarok jadi haina Khongdararoisira Suti Laothokhre pawasi ngasinung telefon ki ba pandam pawse dagi lakhwatsaba ne hayang mikhal amugan na pangthokodoriba Imphal East ki polling station taret amasung Imphal West ki polling station marigi manungda laiba public amade private sector ki employees sing, lana establishment sing, educational institutions sing, financial institutions sing, motor transport undertaking na chingba pumna magsuti oigani haina. Deputy Labor Commissioner Manipur Peter Salam na thokpachero laman na khangalle. Bot hangadaba polling station taraga mathoyadu. Khurai AC da ane, Khetrigao AC da mari, Thongju AC da ama, Uripok AC da huma masung, Konthokjam AC da ama ne.